yamna vocal oiba yamna masana masana self style hero ni khanjaba self style koigi patriotic uba manipur yamna nusiba misak amoina election mamang lauram no misak amana parliament da matamani phangma matunga ngarang su ma 16 minutes phangmani khali organization ojabi mo ngona banjarabada adubu yamna labor thibadi ojabi mo ngarang ngang khiba wafam adudi film yengaga film dugi wari liba haitaba mi amana nganga da wasakni maramdi karigino haiba kanda manipur ngasi thoibe iran sigi hawrapam mayek sengna puthokani on the floor of the house the parliament the lawgani hairamba amadi relief camp da leiribe sing mayum da hajilangani lawramba ojabi mon ngarangdi yam laiba thibada koigi JPC haitare joint parliamentary committee semaga Irang sigi hawrapam thigadan se haibase masidi yamna laiba thibani masina takpadi yelhomi kangani na chatkibo ojabi mol amadi manipur da thoi irang asi loisingani haiba ojabi mona JPC semaga irang asi ge hawrapam thigatsin haibu takpadi ngasi phaw mahak se thoi irang sigi hawrapam root cause core issue se hojik phaw khangdre habase manipur praja singna khangbiro election mamang da mana tawrumdo mamang da mana lawrumdo madudi kari na kan drama ne Manipur ki mahut sillaga chatkiba yalomi ekoi ki mahut sillaga chatkiba prasada tariba awaba ngasi manipur chaiba mai asi hawrapam lawbani haram ojabi molna Andhra Pradesh ki lapa MP amana nganga da maungda adagi Bihar ki lapa MP amana nganga da maungda manipur chaiba mai asi hawrapam palataba haibase handak kisna ani subani yamna laibak thibane ekoina masida hainingi ba wafam di ojabi mon ngarang pankiba wai ani kadang ai thamjarke man la first na haibasi I am elected by the people of Manipur haibani aina hangjaning madi if you are elected by the people of Manipur ngasi Manipur ki praja singna phawriba awaba yalomi sing ngasi thengnariba awaba se kari gi damakta on the floor of the house of pandriba madugi mahutta ojabi mon ngarang di kari hai some militants in the valley was nurtured by the some political party leaders haiba aduna takpadi ngasi Manipur da valley da lairaga Manipur ki saktam kannaba hotnariba amadi ahi nungthil tumdana adugoma ingkhrabaning thamthagi matamda labuk da lairaga chingya da lairaga khungaiba Manipur ki khungakpa sing asi on ojabi mona phalage hairibra ojabi mona ngarang hangkiba wapam se some militants in the valley haiba wapam se masi ataji kari no haiba se pressing su not to Manipur ngasi thoiba valley da lairiba Manipur ngana ba honariba Manipur ki saktam kaidana ba honariba khungakpa sing asigi mathakta ojabi mon ngarang on the floor of the parliament of the house da thamkibuduna takpadi khungakpa sing je ma ki yekna bani haibida haiban muthoi yamna laiba thiba mana ngarang ge adugumba record ta parliament da India pumba world pumna khangba adugumba president gi adugumba motion of thanks ta ojabi mon ngarang valley da lalhoba mayam leire khulai paida sina wai sare na haikibado maduna maram oraga Manipur da armed forces special power act thamakpa taragadi ojabi mon should be held responsible haibane ba koi haijening is to wi gano Manipur nga si chaiba praja sing se yamna warabani ekoi politically game na politically allegation na sade ekoi na haijening madi ojabi mol da honorable MP de ekoi na haijening madi ekoi na haibadi ngarang di jiri bawdi palle mayam le khangam mani BJP na hairaga lakpane ba jiri ki thongdok se pande Congress na ngarang di pandi pale laibak thibana jiri ge tuguma kakana pandi kiba laibak thiba thongdok tu da angang ahum haliba nupi ahum haliba do kanana hatpano haibasi mahana kari ki panmangam do bano misam hatpa nupi angang da khut habasi kali kawi terrorist kaweba madu kumba misak sing adu wai koina kari kawi BJP na hai kuki jo terrorist haibane Haiba terrorist haiba wahi siwa panmangam dana cookie militant haina yamna so corner mojabi mon pibiri bedu karigino aduna mayamna khangbi gado busa hojik mayamna ngangna ba wapam ama lai cookie ge MLA tara se congress ta support tawraga mathang dadi me koina sarkar pairakani na tawriba asado wapam ma thamjage aigi ipana ICU da taraga leiba kanda masa sing adu inkhon munnabgi maungda mapa da side lobgi chatnabi do ojabi mon tupiu Manipur nga si chai ba mai se kadai dagi horapano matau karna muthut kadagi haibarom da satsi loshilla padai na thamjani masi ojabi mol ngarang yam kanna haiba honorable chief minister adu tawde ada tawde ojabi mol na khangbi ga dawse Manipur da article 355 thamkhre 355 na kari pi article yamna khangbi ba yamna qualified over ojabi mol na 355 ki athra khangam da se laibak tibani 355 na takpadi Manipur ki law and order se center na pai krai bani adugo administrative power di honorable chief minister na pai ga ngasi session tawri aduna somda chatna umsi
ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯗꯨ ꯅꯠꯇꯅ ꯃꯤꯇꯣꯞꯇꯒꯤ ꯂꯥꯛꯄ ꯃꯤꯌꯥꯟ ꯆꯥꯝꯃꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯤꯁꯁꯦꯇꯤꯁꯐꯥꯏꯗ ꯑꯣꯏꯖꯩ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ MP ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯋꯥꯐꯝꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯕꯦꯁꯂꯦꯁ ꯑꯣꯏꯔꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯆꯥꯏꯕ ꯃꯩꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯉꯥꯡꯒꯗꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯅ ꯈꯛꯇꯪ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯀꯅꯥꯒ ꯊꯣꯛꯅꯕꯅꯣ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯃꯤꯆꯝ ꯍꯥꯠꯄ ꯍꯧꯈ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯆꯠꯈꯤꯕ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯣꯅꯔꯦꯕꯜ MPꯅ ꯐ꯭ꯂꯣꯔ ꯑꯣꯐ ꯗꯤ ꯍꯥꯎꯁꯇ ꯊꯝꯗ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ BJPꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯣꯏꯅ ꯋꯥꯐꯝ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ